ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 92 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯥꯡ ꯑꯗꯨꯛ ꯑꯣꯏꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯏꯂꯤꯅꯥꯒꯤ ꯊꯃꯣꯏꯗꯤ ꯊꯣꯏꯕꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯦꯛꯄ ꯍꯦꯜꯂꯛꯂꯤ꯫ ꯍꯦꯟꯅ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯂꯤ ꯃꯐꯝꯗꯗꯤ꯫ ꯔꯨꯝ ꯌꯧꯔꯛꯄꯒ ꯑꯔꯅꯥꯞꯇ ꯀꯣꯜꯂꯝꯕ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯁꯣꯐꯥꯗꯨꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯍꯩ ꯃꯦꯠꯄ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ꯫ ꯆꯥꯒꯦ ꯍꯥꯏꯔꯣ? ꯍꯟꯗꯛ ꯊꯣꯏꯕꯤꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯔꯅꯥꯞ ꯑꯉꯛꯄ ꯈꯔꯗꯤ ꯐꯥꯎꯕꯅꯤ꯫ ꯃꯥꯕꯨ ꯏꯀꯣꯏ ꯀꯣꯏꯔꯝꯕ ꯀꯌꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯌꯥꯔꯦꯗ꯫ ꯍꯣꯏꯗ, ꯂꯋꯥꯏꯒꯤ ꯍꯩꯅꯤ ꯅꯣꯏ ꯆꯥꯕ ꯍꯩꯅꯔꯣꯏꯌꯦ꯫ ꯊꯣꯏꯕꯤ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨꯀꯣ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ꯫ ꯂꯋꯥꯏ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯅꯦ? ꯅꯪꯁꯦ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯍꯥꯏꯗꯣꯏꯅꯦ ꯑꯩꯁꯦ ꯂꯋꯥꯏꯅꯦꯅ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯂꯤ, ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇꯨꯗ ꯒꯤꯠ ꯐꯝꯊꯔꯛꯂꯤ꯫ ꯈꯔ ꯍꯟꯗꯣꯛ ꯐꯝꯃꯣ꯫ ꯌꯥꯗꯕ꯭ꯔꯣ? ꯌꯥꯗꯦ, ꯍꯟꯗꯣꯛꯑꯣ꯫ ꯑꯔꯅꯥꯞ ꯈꯔ ꯍꯟꯗꯣꯔꯛꯂꯗꯨꯅ ꯐꯝꯂꯤ꯫ ꯊꯣꯏꯕꯤꯕꯨ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯦꯁꯄꯦꯛ ꯎꯠꯆꯕꯅꯤ꯫ ꯄꯥꯝꯂꯤ ꯅꯨꯡꯁꯤꯔꯦ, ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯊꯣꯏꯕꯤꯒꯤ ꯍꯛꯄꯨꯗꯤ ꯃꯥꯅ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯅꯨꯄꯥꯅꯤ, ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯈꯨꯗꯨꯝ ꯆꯟꯕꯗꯤ ꯊꯣꯏꯅ ꯂꯨꯕ ꯅꯠꯇꯦ꯫ ꯃꯤꯌꯥꯝ ꯈꯪꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯑꯗꯨꯒꯨꯝꯕ ꯑꯍꯦꯟꯕ ꯑꯃꯠꯇ ꯊꯣꯏꯕꯤꯗ ꯇꯧꯗꯦ, ꯎꯠꯇꯦ꯫ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯊꯣꯏꯕꯤꯕꯨ ꯁꯣꯛꯄ ꯐꯥꯎꯕ ꯃꯥ ꯇꯁꯦꯡꯅ ꯌꯥꯝꯅ ꯄꯥꯝꯃꯨꯖꯩ꯫ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯅ, ꯄꯥꯝꯖꯅ, ꯄꯥꯝꯃꯨꯖꯅ, ꯅꯨꯡꯁꯤꯖꯅ ꯊꯝꯖꯕꯅꯤ ꯃꯥꯒꯤ ꯊꯣꯏꯕꯤꯕꯨ꯫ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯌꯥ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯛꯆꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯃꯥꯕꯨ ꯄꯥꯝꯃꯨꯃꯟꯕꯅ꯫ ꯑꯩꯈꯣꯏꯗꯤ ꯂꯋꯥꯏꯅꯤꯅ ꯀꯩꯝꯇ ꯄꯨꯔꯛꯄꯁꯨ ꯉꯝꯗꯦꯗꯣ ꯂꯨꯍꯣꯡꯕꯗ꯫ ꯌꯥꯝ ꯇꯣꯜꯂꯤꯗ ꯄꯨꯟꯁꯤꯁꯦ꯫ ꯑꯔꯅꯥꯞ ꯋꯥ ꯉꯥꯡꯗꯦ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯥ ꯇꯨꯃꯤꯟ ꯇꯥꯏ꯫ ꯏꯃꯥ ꯏꯄꯥꯅ ꯂꯥꯏꯔꯕ ꯂꯋꯥꯏ ꯑꯣꯏꯔꯤꯕꯅ ꯃꯆꯥ ꯐꯥꯎꯕ ꯂꯨꯍꯣꯡꯕ ꯉꯝꯗꯦ꯫ ꯃꯤꯒꯤ ꯃꯄꯥꯟ ꯇꯥꯡꯂꯒ ꯍꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ꯫ ꯑꯣꯈꯥꯛ ꯐꯠꯇꯦꯍꯦ ꯂꯥꯏ ꯃꯥꯁꯨ꯫ ꯂꯥꯏꯗ ꯅꯠꯇꯦꯅꯦ, ꯃꯤꯁꯨ ꯐꯠꯇꯦ꯫ ꯂꯋꯥꯏꯗ ꯂꯩꯖꯔꯝꯂꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯦ꯫ ꯑꯆꯧ ꯑꯁꯥꯡ ꯃꯔꯛꯇ ꯂꯋꯥꯏ ꯑꯩꯈꯣꯏꯒꯤ ꯆꯟꯅꯐꯝꯗꯤ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯐꯥꯒꯤ ꯐꯥꯒꯤ ꯃꯊꯟꯇ ꯉꯥꯡꯂꯝꯕꯗꯒꯤ ꯄꯨꯛꯅꯤꯡ ꯈꯖꯤꯛ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯕꯗ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯅꯤꯛꯂꯛꯂꯤ꯫ ꯇꯧꯐꯝ ꯈꯪꯗ ꯁ꯭ꯄꯨꯟꯗꯨꯅ ꯍꯩ ꯃꯦꯠꯄ ꯑꯗꯨ ꯉꯥꯏꯍꯥꯛꯇꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯠꯇꯨꯅ ꯆꯥꯁꯤꯜꯂꯤ꯫ ꯃꯄꯤ ꯏꯔꯥꯁꯨ ꯈꯖꯤꯛ ꯆꯦꯜꯂꯛꯂꯤ꯫ ꯑꯐꯕ ꯀꯅꯥꯝꯇ ꯂꯩꯇꯦꯗ, ꯂꯥꯏꯁꯨ ꯃꯤꯁꯨ꯫ ꯍꯥꯏꯅ ꯍꯥꯏꯅ ꯈꯖꯥꯏꯗ ꯃꯄꯤ ꯏꯔꯥ ꯑꯃ ꯆꯦꯟꯊꯔꯛꯂꯤ꯫ ꯊꯣꯏꯕꯤꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯨꯃꯤꯟ ꯇꯥꯔꯝꯕꯅꯤ꯫ ꯑꯃꯨꯛꯀ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯛꯄꯒ ꯅꯨꯄꯥ ꯑꯗꯨꯅ ꯄꯠꯊꯠꯈ꯭ꯔꯦ꯫ ꯃꯈꯥ ꯍꯦꯛ ꯇꯥꯔꯛꯑꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤ꯫ ꯊꯣꯏꯕꯤ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯗꯣ ꯆꯞ ꯂꯦꯞꯂꯒ ꯑꯔꯅꯥꯞ ꯇꯦꯡꯂꯛꯂꯤ꯫ ꯂꯦꯞꯄꯣꯀꯣ, ꯃꯈꯥ ꯇꯥꯔꯛꯑꯅꯨ꯫ ꯊꯣꯏꯕꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯅꯪꯅ ꯊꯧꯀꯩ ꯂꯩꯒꯦ, ꯁꯤꯐꯥꯎꯗꯤ ꯀꯨꯁꯤꯅꯤ꯫ ꯉꯥꯡꯅꯤꯡꯕ ꯉꯥꯡꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯉꯥꯡꯕꯁꯦ ꯇꯥꯗ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯩꯅ? ꯊꯣꯏꯕꯤ, ꯂꯦꯞꯄꯣꯗ꯫ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯄꯣꯏ꯫ ꯅꯣꯏꯅꯦꯒꯤꯗꯤ ꯑꯩꯅ ꯄꯤꯕꯤꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯑꯩ ꯀꯩꯝꯇ ꯄꯥꯝꯗꯦ, ꯁꯣꯛꯄꯤꯗ꯭ꯔꯁꯨ ꯉꯝꯃꯤ꯫ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯄꯤꯔꯛꯄ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃꯒꯅꯦ ꯑꯁꯤꯈꯛ ꯁꯤꯖꯤꯟꯅꯕ ꯉꯝꯃꯤ ꯈꯪꯕ꯭ꯔꯥ? ꯑꯔꯅꯥꯞ ꯊꯣꯏꯕꯤꯗ ꯃꯁꯥ ꯄꯨꯜꯂꯞ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯂꯛꯂꯤ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯄꯒꯤꯅꯣ? ꯍꯪꯂꯛꯑꯅꯨ, ꯑꯩꯅ ꯈꯪꯕꯤꯗꯧ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒ ꯀꯩꯒꯤ ꯅꯣꯏꯒꯤ ꯍꯥꯏꯅ ꯇꯣꯈꯥꯏ ꯈꯥꯏꯗꯣꯛꯂꯤꯕ? ꯑꯩꯒꯤ ꯀꯩꯝ ꯌꯥꯎꯔꯛꯇꯦ, ꯅꯣꯏꯒꯤ ꯉꯥꯛꯇꯅꯦ, ꯀꯩꯝꯇ ꯄꯨꯔꯛꯇꯦ, ꯑꯩ ꯏꯁꯥꯅ ꯂꯣꯏ ꯈꯪꯖꯩꯌꯦ꯫ ꯊꯣꯏꯕꯤꯗꯨ ꯉꯥꯡꯅ ꯉꯥꯡꯅ ꯃꯄꯤꯁꯨ ꯇꯥꯔꯛꯄ ꯂꯦꯞꯇꯦ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇꯨꯗ ꯇꯞꯅꯞꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯄꯥꯝꯕꯣꯝꯗ ꯇꯥꯞ ꯄꯥꯏꯗꯨꯅ, ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯅꯥꯒꯤ? ꯑꯁꯤꯗꯤ ꯅꯣꯏꯅꯤ, ꯅꯣꯏꯅ ꯄꯤꯕ, ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ꯫ ꯐꯔꯦꯅꯦ, ꯅꯪꯒꯤ ꯅꯠꯇꯦ ꯍꯥꯏꯔꯕꯗꯤ꯫ ꯊꯣꯏꯕꯤ,
ꯑꯩꯅ ꯅꯪꯒꯤ ꯀꯅꯥꯅꯣ? ꯊꯣꯏꯕꯤ ꯈꯨꯝꯈꯤꯗ꯭ꯔꯦ, ꯁꯨꯠ ꯁꯨꯠ ꯇꯧꯔꯤ, ꯃꯄꯤꯗꯨꯁꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯤ꯫ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯗꯧꯔꯦ? ꯈꯨꯝꯃꯛꯑꯣ꯫ ꯍꯧꯖꯤꯛꯇ ꯑꯗꯨꯛ ꯌꯥꯝ ꯊꯧꯅꯥ ꯐꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯕ꯭ꯔꯥꯅꯦ? ꯈꯨꯝꯃꯣꯏ꯫ ꯈꯨꯝꯗꯕ ꯌꯥꯔꯣꯏ꯫ ꯅꯪ ꯅꯁꯥ ꯈꯛꯀꯤ ꯈꯟꯒꯅꯨ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯅꯪ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯕ꯭ꯔꯥ? ꯊꯣꯏꯕꯤ ꯈꯨꯝꯂꯛꯇ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯪ ꯅꯁꯥ ꯈꯛꯀꯤ ꯈꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯦ꯫ ꯍꯣꯏꯅꯦ, ꯑꯁꯦꯡꯕ ꯑꯣꯏꯍꯜꯂꯁꯤ꯫ ꯑꯩ ꯌꯥꯔꯒꯦ꯫ ꯅꯪꯒꯤ ꯑꯣꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯌꯥꯔꯒꯦ꯫ ꯅꯪꯒꯤ ꯅꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ? ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯕꯅꯣ? ꯁꯤꯃꯗꯤ ꯅꯪ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯅꯪ ꯍꯥꯏꯕ ꯅꯠꯇꯦ꯫ ꯄꯣꯠ ꯆꯩ, ꯐꯤ ꯐꯅꯦꯛ ꯍꯥꯏꯕꯅꯦ꯫ ꯃꯃꯜ ꯅꯥꯏꯕ ꯄꯣꯠꯁꯛꯁꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯣ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯩꯁꯦ ꯀꯅꯥꯅꯣꯅ ꯍꯪꯕꯅꯤ꯫ ꯅꯪꯗꯤ ꯅꯪꯅꯤ꯫ ꯊꯣꯏꯕꯤ, ꯃꯔꯧ ꯂꯩꯕ ꯋꯥ ꯉꯥꯡꯒꯅꯨ꯫ ꯃꯁꯤꯒꯤ ꯋꯥꯍꯪꯁꯦ ꯍꯪꯕ ꯈꯨꯗꯤꯡ ꯅꯪꯅ ꯑꯗꯨꯃꯛ ꯅꯥꯊꯩ꯫ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯪꯂꯅꯨꯅ ꯍꯥꯏꯔꯤꯕ꯭ꯔꯥ? ꯌꯥꯝꯕꯨꯡꯁꯤ ꯇꯨꯃꯤꯟ ꯂꯩꯔꯣꯔꯥ? ꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯔꯅꯥꯞ ꯇꯞꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯂꯤ꯫ ꯅꯪꯒꯤ ꯃꯤꯒꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯅꯪꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯇ ꯌꯥꯎꯍꯟꯅꯤꯡꯗꯦ ꯅꯠꯇ꯭ꯔꯥ? ꯊꯣꯏꯕꯤ, ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯈꯣꯟꯊꯣꯛꯇ ꯀꯔꯤꯒꯤ ꯇꯣꯉꯥꯟꯅ ꯀꯧꯕꯅꯣ ꯑꯗꯨꯛ ꯅꯨꯡꯁꯤꯅ? ꯀꯔꯝꯕ ꯃꯒꯨꯟ ꯑꯃꯕꯨ ꯆꯦꯟꯍꯜꯂꯤꯕꯅꯣ ꯈꯣꯟꯊꯣꯛ ꯑꯗꯨꯅ? ꯉꯥꯏꯕꯒꯤ ꯑꯋꯥꯕ ꯑꯗꯨꯗꯤ ꯉꯥꯏꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯈꯪꯕꯤꯗꯕꯅꯤ꯫ ꯈꯪꯕꯤꯗꯦ ꯈꯪꯅ ꯈꯪꯅ ꯉꯥꯏꯐꯝ ꯊꯣꯛꯄꯗꯨꯗꯤ ꯉꯥꯏꯖꯕꯅꯤ꯫ ꯑꯩꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯑꯩꯕꯨ ꯅꯥꯊꯩꯕ ꯍꯩꯅꯗꯕ ꯑꯣꯏꯔꯒꯗꯤ ꯂꯟ ꯊꯨꯝ ꯑꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯊꯥꯗꯣꯛꯀꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯕ꯭ꯔꯥ? ꯅꯪꯅ ꯄꯥꯝꯕ, ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯗ ꯑꯩ ꯆꯤꯡꯅꯕ ꯃꯤꯄꯥꯏꯕ ꯄꯣꯛꯇꯤ꯫ ꯆꯔꯥ ꯍꯦꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯐꯤꯚꯝꯗꯨꯗ ꯑꯩ ꯂꯩꯕ ꯉꯝꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯍꯥꯛꯅ ꯏꯅꯛ ꯅꯛꯅ ꯂꯩꯕꯤꯕ, ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯦꯞꯄꯤꯕ, ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯇꯩ ꯀꯔꯤꯁꯨ ꯀꯜꯂꯛꯇꯦ꯫ ꯊꯣꯏꯕꯤ ꯑꯔꯅꯥꯞꯇ ꯇꯞꯅ ꯌꯦꯡꯂꯛꯂꯤ꯫ ꯈꯖꯤꯛꯈꯛ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯔꯅꯥꯞꯁꯨ꯫ ꯅꯪꯅ ꯄꯥꯝꯃꯤ ꯍꯥꯏꯔꯗꯤ ꯈꯨꯗꯛꯇ ꯌꯨꯝꯁꯤ ꯊꯥꯗꯣꯛꯀꯦ꯫ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯁꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏꯌꯦ꯫ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯨꯝꯁꯤꯗꯒꯤ ꯄꯨꯔꯣꯏꯁꯤ꯫ ꯅꯪ ꯈꯛꯅ ꯏꯅꯥꯛꯇ ꯂꯩꯕꯤꯌꯨ꯫ ꯅꯪꯕꯨ ꯁꯣꯛꯍꯟꯗ ꯌꯥꯝꯕꯨꯡꯅ ꯊꯝꯒꯅꯤ꯫ ꯌꯥꯝꯕꯨꯡꯅ ꯆꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯋꯥꯕ ꯐꯪꯍꯜꯂꯣꯏ꯫ ꯊꯣꯏꯕꯤ ꯇꯞꯅ ꯄꯦꯔꯤ ꯄꯦꯔꯤ ꯊꯥꯖꯗꯅ, ꯀꯩꯒꯤ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯅꯣ? ꯊꯥꯖꯗꯅ ꯊꯣꯏꯕꯤꯒꯤ ꯆꯨꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯑꯔꯅꯥꯞ ꯉꯥꯏꯍꯥꯛꯇꯤ ꯋꯥꯉꯥꯡꯗ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯀꯟꯃꯟꯈꯤꯕꯅꯔꯥ ꯊꯣꯏꯕꯤ ꯃꯤꯠꯆꯥꯅꯕ ꯉꯝꯗ꯭ꯔꯤ꯫ ꯑꯃꯨꯛꯀ ꯍꯥꯏꯌꯨꯅꯦ ꯍꯧꯖꯤꯛꯀꯤꯗꯣ꯫ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ, ꯃꯆꯤꯟ ꯂꯨꯄꯤ ꯑꯃꯒꯨꯝ ꯋꯥ ꯃꯈꯥ ꯇꯥꯗ꯫ ꯑꯔꯅꯥꯞ ꯂꯥꯡꯇꯛꯅꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯇꯞꯅ, 8:30ꯒꯤ ꯄꯥꯎ ꯑꯅꯤꯔꯛ ꯍꯟꯗꯕꯅꯦ꯫ ꯑꯃꯨꯛꯇꯪ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯊꯣꯏꯕꯤ, ꯅꯪ ꯆꯥꯊꯣꯛꯑꯣꯔꯥ? ꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ? ꯌꯥꯝꯕꯨꯡꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯎꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯇꯨꯝꯅꯤꯡꯉꯦ꯫ ꯃꯤꯠꯇꯤ ꯎꯏꯁꯨ ꯎꯏꯗꯅ꯫ ꯃꯅꯨꯡꯗ ꯎꯏꯔꯦ꯫ ꯌꯦꯡꯕꯤꯒꯦ꯫ ꯀꯗꯥꯏꯅꯣ? ꯊꯣꯏꯕꯤ ꯑꯔꯅꯥꯞꯄꯨ ꯐꯠ ꯏꯟꯊꯣꯛꯂꯤ꯫ ꯉꯝꯗ꯭ꯔꯦ ꯆꯠꯂꯣ꯫ ꯑꯔꯅꯥꯞ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯗꯨꯅ, ꯏꯃꯥ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯣ? ꯊꯣꯏꯕꯤ ꯉꯛꯅ ꯍꯔꯥꯎꯅ, ꯑꯌꯥ, ꯁꯥꯟꯅꯅꯤꯡꯉꯤ꯫ ꯀꯃꯥꯏ ꯁꯥꯟꯅꯗꯣꯏꯕ? ꯑꯔꯅꯥꯞ ꯃꯥꯒꯤ ꯐꯣꯟꯗꯨꯗꯒꯤ ꯁꯨꯕꯣꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯂꯤ꯫ ꯁꯨꯕꯣꯟꯅ, ꯍꯜꯂꯣ ꯏꯕꯥꯏ, ꯏꯍꯦ, ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯏꯔꯦ? ꯃꯥꯅꯤ ꯏꯕꯥꯏ, ꯏꯆꯦꯗꯒꯤ ꯅꯝꯕꯔ ꯂꯧꯕꯅꯤ꯫
Ima hoibu pothakraba. Lei mayam punna phamle pahalake. Arnabna phone adu laung thadokpana Thaibi su tari bani masa pumba ilang bagom khoirang nana nakmi yengli. Sabona Ima bicha hoini imungoni phone parido ima bhangli. Kadai kamaina paibono ne nogi phone sibo. Pairabani kagro khumani. Ima haune bungo ima tari. Thaibi mamagi khonjal tabaduda pukning nungsikri harangwagi pi takiba khanghaude. Arnabtagi phone do tap munduna khonjal nikli. Ima Memton so Thaibi khonjal kuina taba phangda ngasi taba phangba sida harangbana pukning nungsiba phawri. Bicha ima gi thoibia. Ima Thaibi do hege kapthorakli Thaibi gi matawado Arnab nungsini yengli. Hai kari gi kaplino de hey kapkan. Ima su kapte de hey. Nangna kapladi ima su kapakadore. Ima Dai ka nam lakte ai no yam uningi khangbro. Tham hadadi changmata hoide ne he. Tha hek phamaga nang su sida jako bidoine. Adudagi ima hoisu toina lakani da. Khara thuna thaba alo. Ai no yam uningi. Thida agaw bisidi. Bicha nangbu karam tawrige nungairi banatro. Nungairi. Hai imungi thabak ingkhang tawbadane lauta thi bayade ko ahalaman sewa phajana tawgadawni khajiktada ahalsingi thamoi soknaba thabak tawbayade nupi haibasidi pumnamakki haurakphamni afaba lamchatna imunga mabune afaba lambida semgalibani hoiba ai adum tawi haiba ai gi haiba wakal khanba yade ko leiminariba ima baba imung manung Nungsina bahai basidi khwaidagi athoiba minungsini napurai bagi seba ningthi jana tawgadangni ipurai bahai basinha nangi isorni nangna mamu thamoi singna lachari ba makhai asoi ngam lakadaba pumnamaktagi ngakthokpa ngamlibani Thaibi Arnab ta fat yenglei Arnab Thaibi da yenglambadagi mitfam fat hongi Bicha Iman hairi si buta bro. Tai. Imagi bukjil nang hena khanglibani. Imana pamdaba yaningdaba thabak tawrumlabadi. Imadi amuk hanna nangi nakta khongol tarak loidangni ko. Gyan tara bro. Thaibi nakmi sugalap tawna. Hoiba. Imungonandi nangluna tawbibra. Tawramganida imana khangi. Thaibi Arnabda mechina hairap yengladuna Hai karino ne hai wa haiba khudingi da hari siba as tawi haiba koino khangde hai nangi dogumba mangaw thibado tawronu haibani ne bicha mi angang do yam phabani ko minung sujen bani mingon dalan haiba minate nangi men manta dabi mangaw khuthi do mi matha sani Yum paladi neta na pan bahidongni Thaibi tapna ngang krapone ngang banati ni he iman hairi base nangi khong thanga do afaba lambi da thangna bani ngai ko nadama bahalake masangam din hipli bani ha inama ba kayam kanano kay oina no ima Memton do khomlakri phone do Ritagi manakta purakli Memtona Bema Bechani se warisana Rita hilamadagi harangna ha akai bicharima sanaro Rita harangna Becha Inama nangnariro kyam kanarino Rita nokladuna nabanatida Imana hojikta nain hairi nabanati haiba adubura Koidawrage sumko thara laide Akoigi imungse mi masing hen ka tawri adugini Thaibi harangna khanglaw ka lawri Aya asin kira as
Kamay daw ne, ay am lakningi, haraw na lori haiba. Inama, ay nangyam uningi. Adogine, imana isangam din harido. Os, ina yung dalay ngay oy di padawa. Angang pambayar daw ni bitlay tihe. Sida daw nilay tuklaga pamasaya ba diba? Ando di kuina pa mo sa pangloy. Masi diba? Toy na laaga pamadari da na dode. Inama, adumain daw do jawa kam yadin haibani. Yang wain haibani. Wadro. Warasune makal namagi awam haibado nida. Hagjang santaraso nungsiba kaya manane thangna biribani. Nupi oibigi kainagi pukning nungsiba nangaiba mikup haibado ni. Punsibu mapung phaliba mikup amani. Nangsahing way kang nagkinida. Thaibi mamilaw thorak laduna. Kahit din wada. Ay gading hamjara. Ando yang wain haibani. Jaba kam yade sige tawe. Aduga ko hayang angang pokpado so sige tawen haibani. Ngamsadre. Sungam ngamjara. Hay din hinang ba. Napiyoy na poklaga ngamdaba yabra tahoy di ko. Ay di nga moy ba. Adun bawa ka harakanu ko. Ayam hay na deba. Rita da nokla duna. Ay ma. Ado di nang najagam da pokla roy ka hayro. Thaibi Rita gi wado tap okla duna. Mapana maina atum pokta sani. Arnab to khangpre khangi mapaga hairakpadudadi. Ikoi nariba mari aduda Thaibi na mapa hairakpa wahai aduda ma khangpre khangbani. Rita kana nok thorakli. Hai, jugo jadaba wanganganu ko masidiba. Thaibi wari na ngamkibana Arnab lay haibado ma kaukhrabani. Aina waraga mana nungai leidoine ba. Aduna idi boy mana pohandoine. Hai, bija. Ay nokpada puknare ko thamurage. Hayang ngoy na wari sarasi ko. Thaibi pakhat na. Puknai hairai nama. Tajaw ko ay thamage ba ko. Rita nok na. Hoi thamu. Thaibi nok mi phone da thamlaga mamai li thorakpada arna famdana leiram baduda khangpre khangna panchong khalli. Arnab Thaibi da yenglakti. Manglom da chumtring yeng dana phamli. Thaibi ngai hangtuda Arnab lay haibado ma kauthoklubani. Haidokriba wa mayamdo ikaibana mamaido ngangsilakli. Hawgatuna chatpa sungamda, phamba sungamda, leifam mama ikang khanglakdri. Thaibi tapna wakhalduda. Kaino. Aibo kaino haikriduwa. Mapaga haikramali ni tawrise. Aida sijaningeda. Kai de wa mayamno ba. Iliam sinaraga tamin phamkreba athok tan tawri de de. Thaibi itap na sum phagi oi kai goi. Arnab ta fat ing lei, Arnab nok mi, Thaibi ting lei. Soi lawi Arnab ki miding duda. Arnab na nang nagkidadi yokla siyaida. Thaibi ithak thakat na kai ba. Nok mi masakdam da Arnab among samakha tarakli. Thenge dumurase. Kai da tumde ba. Arnab Thaibi ki mamai manak duda khajik mamai dunon tharak duna. Ijagi mamagi manakda. Thaibi mamit aray kay lautog laga Arnab da mayaka mama kaying lagli.